Marup kanano, yeknaba kanano masak punna khangdoktuna lan asi thengnaminase Chief Minister. Haujik Manipur da thogliba irang ase mapandagi sangsilakpa khulai paiba kharana atamnana satharakpa lan ne. Marup kanano, yeknaba kanano masak punna khangdoktuna lan asi thengnaminasi amade hanagum ingtapa purangnaba miyam punna honaminasi haina Chief Minister Nongthongbam Biren Singana phongdokhre. Wafam asi chahi khudingi pangthoktuna lakpa maruoiba thauram Nupilal Numit, Manipur Langang na sinduna ngasi Nupilal Memorial Complex amade GP Women's College na pangthokpa marfuga marisuba Nupilal ningsing thauramda athoiba mithunglen oina saruk yaraduna Chief Minister na wafam asi phongdokhibane ngasi gi thauram aduda ayukta Nupilal Memorial Complex da imasingi maphamda haikat laikat tamduna ikai khumnaba utlaba matung GP Women's College da Nupilal gi drama utpaga loinana mapungoiba thauram pangthokhe Thauramdu Chief Minister na hai yeknaba kanano marup kanano haiba mayek sengna khangna thabak tause Manipur da thogliba irang ase khulai paiba mapandagi changlakpa kharana thoganbane masi miyam ama towaina thengnaminase tanja asida ikhoi maselgi marakta hunnaba khutta lo paiduna mi phuba chaiba furup masak khangdabagi thawong tawbigano Manipur gi phibam asigi matangda Nagaland, Assam, Tripura, Meghalaya, Sikkim amasung Arunachal Pradesh ki Chief Minister singna ngayak laitana kari tawba yai haina hanglagle mamangda Mizoram gi CM oiramba Zoramthangana Manipur gi internal matter da khut thingjinbagi mami takhe madugi matung nauna muk Mizoram gi CM ama lakhe mahakna khara fagadra khallaga chamamna bawafam kaya phongdorokle Moreda commando na makhoi gi miyam otle haibana chingba phongdorokpa si angakpa poe Moreda laidiba si aikhoi gi miyam ne makhoi gi miyam natte Manipur gi laidiba phibam atopa na khangloi State amana state amage internal matter da khut thingjinba irang sagana ba thawong satharakpa toklase madugi saruk Mizoram gi CM na ingtapa purangna bahona minasi haikhe Chief Minister na makha taraduna lainga kasina imasing gi thaunabo ikai khumna duna Governor traffic point dage purai romba khongnang khong fauri ba lambi ase Nupilal Road haina maming nongna thole lamdam asigi nupi singi damak lainga kasina yaifana ba thabak kaya paikhatle masigi manungchan na Shahi nifugi mathatta laiba scheme mamata fangdriba nupi singda shahi gi lupa lising taruk pi na ba Chief Minister na imanong thang laima yai fateng bang haiba scheme mama ngasi dagi launch tawre Manipur da thogliba irang ase aikhoi amatawai na lepmin na duna hanagum ingtapa purangna bahona minasi haikhe thauramdu da minister MLA sing yauna tongan ba department sing amade saknai na ba ima amasung miyoi kaya na saruk yakhe